Civilization haibasi building chauna saba adunate masi hauna launchat amasung thaksi khasina lepani haina Chief Minister Nongthammam Birena phongdokre. Mahairoilup taretna Manipur da National Register of Citizens NRC chatna hallu haibadabi taksinduna Union Home Minister Amit Shah da memorandum pishin kare. Manipur da NRC chatna handabatarawadi miyam gi damak punsi phawba kathok pangamgani haina State BJYM gi President Manohar Mayum Bari Sharmana phongdorake. Amasung gari huran bagi case ta faduna leiriba miyoi anina haidorakpadagi Bishnupur Police na Imphal area dagi huran kiba bolero gari ani makhata na phagat pangamkhre. IS News ing tabiri bapom na magpu ahan magdada Monica Mayengbam na taram na okchari COVID-19 dig ngakthok na bakuttoy na hambiyu hand sanitizer sizinabiyu mask opiyu fit taruki distance thambiyu yariba makai vaccine dose na kapthok piyu chection bahabise na pom na makiyai pabani hojik pau sandrok na pizari एक भारत श्रेष्ठ भारत की मखादा थासी की कुंदगी कुंतरुक फावबा मध्य प्रदेश दा पांगथोकदोरिबा युवा संगम दा सरुक यागदबा लांगोल लमफिल पात लेबा NIT मणिपुर की टीम ngase चीफ मिनिस्टर एन बिरेन महा की सेक्रेटेरिएट तकी लमथाखरे लमथाबगी थौरमगा मरी लेनना चीफ मिनिस्टर एन बिरेन ना फोंगदोखिबदा एक भारत श्रेष्ठ भारत की मखादा इंडिया दा लेरिबा स्टेट सिंगी नहा सिंगी मरकता अमना अमबु मसक खंगना हंदुना नक्सिन नब पुरकले मरम अदुना प्राइम मिनिस्टर नरेंद्र Prime Minister Narendra Modi na haudoklakliba mission asiki makhada India si amata oiba laibak ama oiba ngambaga loinana amana amabu masak khangba ngamlagani mission asiki makhada Maharashtra dagi lagba mahairoi signa Manipur gi mahausa gi phajaba asi ubada angakpa ama makhoida fauri Manipur haiba lamdam asi matam amada masagi ningthau panjaba laibak ama oina leiramba laibak ni masagi lol amadi jatnabi na chingba watana leijaba laibak ama oiduna lakpani haina CM na phongdokhi ngasigi Asida saruk yariba mahiroi singna lamdam asigi hauna launchat khangna amadi taksi khasi miyamda khanggadabani lamdam amagi civilization haibasi building chauna amadi wangna saba adunate masi hauna launchat amasung taksi khasi na lepani mahiroi singna Manipur gi fajaraba hauna launchat adu atopa state ki miyamda khanghanduna state asibu miyamna ikai khumna hangadabani haiki Manipur is princely kingdom amani. Matamamagi. India more than 500 kingdoms na pulakanda. India semi. Madugi the kingdom amoina merge over the Potaman. The state amagi district when they are people. Adugi pride. Adugi discipline. When you go outside, when you meet your colleagues, when you talk with them, you have to see your decency, discipline. When you have such aminare, or cano shingam thaminare. Adugi sing the battle do. No kai thamudagi se. The Talon Pyraga Palama Island to Amagadi. Akoishi when Smushi. Sakoti Hadun. Manipur ki mahiroi lup taret Naga Students Association Manipur and some Manipuri Students Federation MSF Democratic Students Alliance of Manipur Desam Kanglai Park Students Association KSA Students Union of Kanglai Park SUK Apunba Ireipa ki mahiroi sinpang lup aims amasung atopa mahiroi ki lup amagi luchingba singna Delhi ki Jantar Mantar Thado Students Association TSA Delhi World Media Council amadi Unix na sagatuna Manipur da NRC chatna halu Reserve Forest ki lam amadi anauba khulkaya Myanmar dagi changlakpa mitop singna leptana yum sajilakliba asti thingkadabani haiba dabi tawduna akanba khongjang changshin khraba matungda ngasi Union Home Minister Amit Shah da hiramasika mari lena memorandum amapishin kre mahiroi gi lup sing asigi luchinggo singna khutyek piduna Amit Shah da pishin kiba memorandum aduda Myanmar Nepal amadi Bangladesh leibak singdagi aina yadaba mong da mitup kaya changshilakuna chingi district singda anauba khul kaya semkatagli Reserve Forest ki lam singda khunda silakliba asi matam chana thinghodrabadi yelhomi singda achauba safu ama piragani NRC chatna handana mitop Khandokpa yaroidaba maramna athuba matamda NRC chatna handuna mitop singbu maramdamda halannaba khongthang laukhatlu
nongmagi mitop na missing henkatlagliba asidagi kanduna yelhong missing gi sagtam amadi akoibagi phibam kanba ngamna ba laingak na achet pa phidep lobiu haina palli hauna ruba tawdana arambay tengol kauba na singi Facebook group asigi members singna ngarang kholaw kaya galoina na rally chatuna NRC chatna halu haiba dabi taksin duna khongjeng junction ke sana konungdagi lamthaki ba rally edu da group asigi member cha kaya na sarugya ki Manipur da NRC chatnahan daba tarabadi lanai khongthang oina miyamgi damak punsi phawba kathok pangamgani haina BJYM Manipur unit ki president Manohar Mayum Bari Sharmana ngasi IS news da akhanna phongdorakli makhata nasu Manipur da National Register of Citizens NRC chatnahan na ba laukhatlagli ba khongthang singda Manipuri macha ama oina mapungfa na sarukyagani atopa miramdagi janglagpa miyancha singna Manipur bunong manong magi khudum chanduna lekha takidana ba Manipur pumbagi yenglaga NRC chatnahan ba asi yamna magtangay fadi haiki amarom da BJYM president famdagi mahakpu lagthokli haina media da phongdorakli ba wafama se aran mani haina barisna sengdorakli ngasi fawda party gi mayokta amadi party gi mingchat thinba thabak amata tawkiba leitri yamna angang oina Manipur da BJP lengak leitringai dagi hauna BJP da yawrakpani state BJP gi president na mahaki thabak tholam khara lagthokpagi wafam dilai adum oina mag BJYM gi president ki dagi lagthokpadi leitri party ki ahan laman singna pirakpa yathang ikai khumnai haki Aigi oina di ai samak hajikse Guwahati da ai hakchang gi kitang problem leiba tension go anxiety lerpa adugi Manipur sum yengbase kena tok tabadagi hajikse ai adum basu yeng thokpoina ai si chatpane ngarang si Facebook ta kaida ai logthoi kholi adu tawena ma madu ai sa suang khangde aduga aingonda chema khakti lakhiba lei haidi matam khara aigi party gi thabak thoram da haidi kitang relief tongnaba khonana ba haidana respected General Secretary Mahamantri Tamo Devena Kuyek Piraga Thadurakpa as directed by Akoigi Madam Adhikari Mim Sada Devina direction piba adum bachi amadi lakibale maduna tana ingonda adada ai adum icham chamna party gi oiba ahan singna pirakpa thodang du ai adum isana akoigi party gi niyom invite se akoi di hongno sani na adum madu ai adum isana receive tawi nungdang adum thengdaba matamne hajik khudakta tawde yade haidana adum ai adum party gi an laman pirakpa akoigi thabak thoram amadi tawi yade do ai adum party gi karyakarta amoina ai adum injay kaikum madudai da ina kena tawbu leite tawri adubu lana sandok pa haiba tare ai logthoe khothoe na admaina tawba khoppa madu aingonda logthok taragadi aina party gi oiba anti party oiba kari tawkiba khotkiba adagi any party gi niyom gi wangwada tawruba natraga aida kaigumba niyom nataba thabak tawrubagi aigi logthoe hai taragadi aingonda kaigumba madugi section haiba tare ni ko party gi so RR niyom leimina madu amata laite aingonda su che tharakpo su leite adagi Madam Adhikari Mayum Sada Devina so aingonda logthoi haibagi kaigumba kenogumba amata hairako su leite adubu yam laibak thibadi kanagumba masak khangdaba kangu kharana smaina lana pracha tawraga ai logthoe khothoe haibagi wama smaina puthoe masima yam laibak thibane na haijai maramdi kaisu ai party dagi logthoe haidana aingonda che lakpo su leite ama lebi taw su leite adu ngarang se nungdang pau tai ai hapet Facebook ta kaida mayamna aingonda Facebook ta smaina kem thoe lena adai matak thongbo singda su hangbada su kaigumba dumba loktok khotok gi ponam ta leite na di hai ado lokthok ningai possibility su leita braina khale maramdi aina ngasi BJP yaujar aisi kwaidagi youngest oina kwaidagi angang oina BJP da yaujar ko se aina kwai angang oiramani maramdi yam makoi gi sakaga pandringai matam dagi ngasi bong markta matam dadi aina party gi niyom lana amadi party gi alaman singi yathang indaba natraga adumba amadi anti party oiba amadi akoi gi iramdam sigi kaina na ba amadi India gi kaina na ba kaigumba adumba aina yadaba natraga adumba amtagi aingonda markti leite hajibhogdi ado aisu chamamna ba ma poe adubu ai hayeng hangchikumbadi ai Manipur thoglani aduga karino haibdi khalani tawdabu aingonda su masi ta top political kangu kharana thawaina public ta lana uhanaba mongda tawrabra haiba masu khale masidim akoi gi party manungi issue neba deida lana maya mangda puthok khotok na taw
पोतुदी मसी केन तौते अखोई दम हजिबो केमता रिएक्ट तौद्रिसी पार्टी की अहलमन पिरक पोतु अखोई गिदी मदु चुंगेरा लानगेरा पार्टी की प्रेसिडेंट पिरक पोतु मदुना लास्ट एंड द फाइनल डिसीजन नि मदुदैदा अखोइना मुक्पा नत्रगा अखोइना मदुदैदा यादे खोते हाइरुसु यादे अदुबु नियम कानून यावना तौरकनी तौरागसु हाइबदी मसी नेशनल पार्टी मनीना अदुदा सुमाइना मयामना पब्लिक ता कैदा अदगी प्रेस मीडिया दा लाना तौरिबसी आइसु खितंग मियोइबनिना नुंगाइतबदी लै अदु आइना ngसाइगिदो सेंगना लोकथोए हाइरागा मागी कोस्ट पी खोतना तौरागा तौराबुदी ai kaisu thamoida waroroidaba ada kaimta keno tawdringai duda lokthie khoten tawda ingon su khara chamamnaba moire ai hajik su dum khali kai nai kai tawro jano gaina ko ada hajimakte ingon da kaisu adumbagi keno leite party president ga su dum pau pongnei khoi sigi issue sidara political loin na puthoga lana keno tawba khotba maina tawumdi tawbrain khale Manipur Police na gari huran basengi mathakta makhatana chatharakpa khongthangda Imphal area gi tongan maphamdagi huran kiba bolero gari ani makhatana phagat pangam kare Bishnupur police ta registered tawba gari huran bagi case amaga mari lenena police na Phakiba ti lunkhomang haukip chahi kontra taret apokpati thangjam ngam haukip lepham Churachandpur gi new bolzang amadi Churachandpur gi di Lekot village tigi haujik na senapati gi Khamen Lok village te leiba ke saithanglian chahi kontra manga apokpa ke sailian thangna haidurak pagi matung ina hariba bolero gari ani du phagat pangam kibani haina police ki paw asina hairi mioi anima ki mathakta anoba FIR ma amuk panduna amuk hanna police na phajen khare loinana gari huran bagi case asida ngasi fawbada Bishnupur police na punna bolero gari ahum phagat pangam khare hari Nakalamaromda heroin number 4 gram taraga konana miyoy amangarang mayang Imphal Police na phagat pangam khre faraba miyoy adudi fundre mayum aboi chahi kunma thoi apoppa fundre mayum naha chau bengun mayai lekai degini hairi mayang Imphal police station gi OC na luchingba kangbu amana mayang Imphal bengun area da patrolling chathabada hairi ba miyoy adu Honda Dio number yaudaba amada lakpada police ubadagi nan thoktuna chena ba hotnaki police na mahakpu faraba matung check tawada hairi ba heroin adu plastic vial nipan da haptuna purak pathengna khibani makhata na police na faraba miyoy adugi mayum da changduna thi bahumbagi tabak chathabada drug lalon bada sizinaba ahang ba plastic vial cham kuntrama panamadi sapon case ahang ba kaya fagat ki mayang Imphal police na mahaki mathakta case ama register tawkhre hari Physical health ka chap manana dental health asisu miyoi badab yamna maru oiba amani haina RIMS ki director Dr. H Priyo Sakhi Devi na phongdokre thama chup na pangthokadoriba World Oral Health Day 2023 ga mari lenana ngasi ayuk director na RIMS gate tagi cyclotron ama lamthaki lamthabagi thoram aduga mari lenana wa ngangladuna mahakna oral hygiene asi miyoi bagi atai indri singa mari lenaba maramna masigi matangda kanaba sing khangjinba mathautai haiki Regional Institute of Medical Sciences na Indian Dental Association Manipur branch kapunna khutsamnaduna pangthokiba cyclotron lamthabagi thoram aduda saruk yakiba RIMS ki medical superintendent professor and Sanjeev Singh na tha amachupna pangthokadoriba thoram asiga mari lenana RIMS ta panghalliba dental ki khudongchaba sing asi miyamna lawiyu haina phongdoki Lamdam asigi maru oiba laifam len ama oidiba kongba maru haina khangnariba laifam asigi chahi oiba laithau thorumda lamdam asigi miyam hupna saruk yanaba umang laikan ba apun belup ukalna paujelakli ukalgi secretary publicity TH Radan Kumar na ngasi thokpa chirol amagi matung inna kongma maru gi laithau thorum asi ahandak chahi oina tha sigi kunmanga gi ahing nungyai dagi hauduna mathangi nimit tang kundaruk fawba pangthoklagani hariba thorum asida lining gi khenaba thamdana miyamna saruk yaduna laifam asibu Kanbada susaruk yabinaba appeal tarokli lengak na yeng changbidraba aruba laifam len asigidamak aikoi miyamna akhan naba mityeng chang hanning bagi tangai phadaba kaya aikoi gi mangda taduna leiri laifam len asigi akoibada ahoriba upal sing aukiba chahi kharagi mamangdagi athing bayawdana kaktuna yan bahorakli Kongba turelgi horakpham oibadana tana khundrakpam maigei de leiriba khul kayagi miyamgi ising piriba Ching asi ngasidi maru koklaba ching ama ongadore lai famlen asida leiriba u machin manau haina khangnariba miyamna laimak ni haina thajanariba si chahi kharagi mamangda u pambi amadi lonna
ꯌꯥꯟꯊꯠꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯡ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯨꯞꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯛꯂꯤ Sajibu Nong Mapan Bachairauban Lakpada Manipur People's Party MPP na Manipur gi miyam da yafa paujel piragli kumhai asina lakpada lamdam asigi mibum khudingma khakchang phaba shanti leiba nunga yafa ba masung mai pak purak porasenu haina MPP gi paujel aduna hairi Sajibu Ginong Mapan Manipur gi anauba chahi hauba numit maitei cherauban lakpada Federation of Civil Society Organization Fox Manipur nasu maruina lamdam asigi maitei furup singda yafa paujel pirakli lakliba tang 12 da pangthokadoriba anauba chahi haubagi kumhai asina lakpada lamdam asida punna kundamina reba furup kanglup singi marakta manadaba amadi khenaba wakhalon sing thadoknaduna amana amagi mateng pangnaduna hena nungsi chanaba purakpa ngamba chahi oresanu haina loop asigi president na mahut sinduna miyamda piba paujel Hairi. Taranithoi Super Manipuri Get Together Come Cultural Fest Tharam among asi Assam gi Silchar da reba Assam University gi Bipin Chandra Paul Seminar Hall da bangthokre Assam University Manipuri Students Union AUMSU na sinduna when Kanglaipak meets Barak haiba team da bangthoki ba tharam aduda Manipuri Development Council Government of Assam gi Chairperson Mutum Rina Singha AUMSU ki President KH Krishna Mohan amadi Assam University Silchar ki HOD Department of Linguistics na maru oiba mithung sing oina saruyaki tharamga mari lenana Manipuri Development Council Government of Assam ki Chairperson Mutum Rina Singha na phongdokibada punsida mahiroi oringai matam asina khwaidagi nungaiba amadi khwaidagi luba amasung khwaidagi memories collect tawgadaba tangkak amani masida aikhoina mayek sengna waraba suwana lairik ningthina tamhogadabani lairik tam labani haidana aikhoigi nat ki chatnabi amadi laisu khangdana hingba yade lairik ningthina tamlabasu laisu khangdrabadi lairik tambagi kanabalaite maramaduna pomnamak thak manana hingbagi tangai fadaba lai lakadoriba examination da yamna kanna honaduna mai pakna mohona biu haiki All Manipur United Clubs Organization Amukona Manipur bu masa phaba miyamna khuling bakunai ama ohenna bagi damakta changchilakliba thabak singi sarukam oina amuko gi media makhada ningthokong da head office oiduna same kiba anti drug campaign Bishnupur district amadi amuko gi thomi singa pullaga haukiba march ki tang 13 ta Imphal gi north AOC dagi mayai kabani sa sizinaba miyoi 13 amadi march 19 da tronglao pi dagi miyoi 9 puna miyoi 13 faduna makhoi gi tungi punsida mayai kabani sa dagi thap toktuna afaba maigai da lakna ba hona bagi thabak paikhat pahokre north AOC dagi nisa chaba miyoi 13 phagat ki bagi thabak asida Imphal police station aning thina cooperation pirak yaina umuko gi secretary publicity nang si thokpa cherol amana hari cherol aduna makha ta aduna north AOC dagi laukat kiba mayai kaba nisa da laichura miyoi sing adu United Rehabilitation Center URC Manipur gi luching ba singapau phaunaduna makhoi gi makha da lady rehabilitation center kharada lehan khre hairi bani sa chaba sing adu haujik fawba ki oina di rehab center singna sel amata lawdana thamli nisa chaba sing aduna matam khara rehab center singda leibada rehab center sing aduda yamna hena potlum ama oidana ba amadi rehab center sing aduda mateng oina ba amuko gi maige dagi angam machinja ki potlam sing United Rehabilitation Center URC Manipur gi president Maisnam Pushpakanta gi kuthang da ngasi sinakhi Manipur lengak na war on drugs ki thabak pakhatli ba asida haujek Manipur gi mafam kaya da kochat chatuna mayai kabani sa season aduna leidi ba sing asida so akhanna ba mityeng thambiduna paikhat payaba thabak sing paikhat piu kunai asigi thodok wathok sing amata yaudana mayai kabani sana punsigi urumni khanduna hingliba sing asisu mahausa gi punsida lakna ba lenga kamadi miyamna angamba thodang lawmina si haina amukona appeal tarakli Haujik Baugi Markatna Adembri Amatang Laminasi. India ki thoidok hendokna maming leiraba cookware amadi kitchen appliances chamagi mathakta puthokliba Wonder Safe ki products handak nauna hangliba Wonder Safe ki outlet agi fangbigani March ki tang 15 dagi kontra fawbadi lakliba miyoi sigidamak special launch offer pisagani Thangpham Nagaram Block A Stadium Road near Punia Hyundai da fangbigani
Akupa Marol Gidamak, mobile number 7005313976 da contact tawbirakpa yagani. Matungda mayam utaram na okchari makhata pauda. Haukiba pung kunmari da India ta nauna miyoi chama pantara tarit COVID positive oiba thenaki laina asna maram oraga miyoi ahum laikide fagalapagi chang chada marfudra nipan dasmik nipan sinoda hantharakhre. Apun ma confirm case na koti mari lakni futuruk lising marfudra taruk chahum kunthra nipan yaukre active case masing lising taruk chahum yangkhaida henkat lakre laina asna maram oraga laikide apun mami gi masing na lak manga lising kunthra chanipan supna taruk sukre laina astik na fodon discharge tawkiba apun mami gi masing na koti mari lakni fumathoi lising yangkhema pancham marfunito yaukre laina astik ngak thoknaba vaccine kap thokiba apun mami gi masing na koti chani kun lak hombu manga lising taruk henkre malengi oina COVID la chetna khwadi gi hena sokala balai vaccine manung de USA na hanba India na ni suba amadi France na ahum suba daledi awang nangpok state sing yoina Assam na hanba Mizoram na ni suba amadi Manipur na ahum suba daledi nongpok chingu thong maitei laikol thalo sibilok seloi langmai ching gi chatkoi salai sangna nupi macha amadi nupa macha kayabu maitei sing yoi ba chatkoi isai amadi thang tana chingba kaya tambiri hiram asigi matangda IS News na panthauga khanana unarubada panthauna hakibada chatkoi salai sangasi lisingani taruk tagi hauduna angang kaya butak pi tambiduna lakli masi lingkhat khibagi maramdi maruoina nauriba inkhalakli banupi macha amadi nupa macha singda maitei aikhoigi leizare banat ki oiba pije chakcha culture amadi tongan tongan bahiram sing adu khanghanduna yokhatnaba honabani nongmai ching khudingi pangthokpa class asida pantho oja sing amadi resource person kayana takpi tambiri class asida maitei singgi oiba chatkoi thangta saisak sairol maitei isai maitei pung langdril na chingba takpi tambi bada natana tongan tongan hiram kaya da motivation chupiri maitei singi oizaba culture jagoi isai aikhoina yokhatuna malemda saktak patangai fade namaizing khodingi pangthok liba class asida lai pautak laisu sajen lining malem nungsi hanba thaksi khasi ithau lamchat sajat lairik haiba abhauba oiba amadi ithau masak khangba haibana chingba hiram singda takpi tambi haiki Oja singsi thokongna kaisampa thokchom lekai degi palem RK ibenuna thoksin makok oije adana maitei gi silol sinsurol kayama hairi bas lesida oja oiri basing asina saje londana kanglei len sana hanbe simalere hang ta dana sana tombe ibeman simalai jare roga sakoi dana parei aduga thanil lei lerik lei leijare maitei seidana harongang tamu sima leijare khongjom se kana isa mangko lei leijare pungdana angom likhom leijare yellow pungdana binoi leijare sanasam alkana sehlon tapire makafon paiba tambire puspana leiriba ima isa mayam singasi schooling ma oina tawjabani nomaijing khudingi ayuki pung tare tegina ayuki pung tara ma thoibu tamjabani miyoiba ama oina hingbada mirakta thokiba matamda khatang masana masabu nganglo oina baina tamjaba ai siloni Howjek sanabi ba lo birase All Manipur Football Association amadi Reliance Foundation ani nakhut samdadan chatliba tha sigi tarahumdoi dagi team nipan saruk yaraga loitang football arena da haudoktuna chatharakhiba Reliance Foundation Development League National Zonal Qualifiers ki ngasi Sai NERC Takiel Turf Ground da sanakhiba match amada Sai RC Imphal na nesu khuraibo goal ahum ani da maiti pikrai match asi mai pakraba Sai RC ki goal ahum adu Bless Wasum na match ki minute yankai taruk amade marfumari chatpada team ki goal ani chankhe KH Pravanandana match ki minute humdra taruk chatpada team ki goal ama chankhe match asida nesu ki goal ani na TH addition amadi Praveen Khangembam na match ki minute nifumdoi amadi marfuni thoi chatpada matang setna chankhe chatharak leba tournament asigi ngasi sanakiba atopa match ta Classic Football Academy chingmirong na PLL Churachandpur bu goal ahum sino da maiti pikrai match asimai pakraba Classic Football Academy ki goal ahum adu Sertokom Chihansa aungsi amadi H Rohit na matang set na match ki minute ni funito yang kay mga amadi humdra mga chatpada chankhe tournament asigi haying match layroi
Manipur Horse Riding and Polo Association Media Makada, Imphal West District Polo Association Sinuna Anisuba, Imphal West District Polo Tournament Pangtuklakan Hadi, Manipur Horse Riding and Polo Association at Tadorak Pachirol Amagimatungina, Tournament Asi Imphal Gimapal Kangje Bungda Hasi Kulhumdoi Dagi, Hauduna, Chataragani Haina Kangalakli, Tournament Asida MHRPA na Sinuna Pangtokiba, Contrataruk Suba and Hazari Amadi, Dr. N. Tombi State Polo Tournament Sarugyaki Polo Team Signa Sarugyaba Yaragani Haina Makata na Kangalakli. Ngasi nong magyoiba ing sagi pao pizari. Ngasi Manipur da khwaidagi saki bugi chang ngasi Celsius degree 13.5 oiki khwaidagi ing bugi chang na Celsius degree 35.1 oiki nungsiti yaw ising manil gi chang na ayukta chada manfudra taluk amadi nungthilin chada 53 oiki nungjugi chang millimeter 38.3 oiki aroiba da maroiba pao. Civilization Highway building Chowna Saba Dunate Masi Haunalon Cheta Masung Taxi Kasi and Lepani Haina. Chief Minister Nong Tomam Bilin Fongdokri. Mahiroi Loop Tarit na Manipur the National Register of Citizens NRC Janahalnu Haibadabi Taksinila Union Home Minister Amit Shah Memorandum Pishin Kre. Manipur da NRC chna handabat tarabadi miyam gi damak punsi phaba kathok pangamgani haina State BJYM gi President Manohar Mayum Barisharma na phongdoraki amade gari huran bagi case ta phaduna leiri bamioi ani na haidorakpadagi Bishnupur Police na Imphal area dagi huran kiba bolero gari ani makhata na phagat pangamkhre Howji ki oina di IS News na pizza pao matang silo sinjari.